ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯉꯛꯂꯤ꯫ ꯍꯦꯟꯔꯤ ꯃꯈꯨꯠꯇ ꯌꯨ ꯆꯦꯔꯪ ꯑꯃ ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯒꯗꯨ ꯐꯖꯅ ꯁꯦꯠꯄꯣꯏ ꯁꯦꯠꯇꯕꯣꯏ ꯇꯧꯔꯒ ꯍꯥꯏꯔꯤ ꯂꯩꯔꯤ꯫ ꯊꯦꯝꯕꯤ ꯃꯈꯣꯡꯗꯣ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯔꯤꯒꯤ ꯃꯇꯧꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯃꯆꯤꯟꯗ ꯁꯣꯜꯂꯛꯂꯤ꯫ ꯀꯀꯥ꯫ ꯍꯦꯟꯔꯤ ꯃꯁꯥꯗ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯃꯩꯆꯥꯛꯇꯨ ꯈꯥꯡꯕ ꯉꯝꯗ ꯃꯤꯂꯨꯗ ꯆꯣꯠꯂꯤ ꯇꯧ ꯆꯤꯝꯕꯥꯜꯗꯅ ꯅꯣꯛꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯖꯥꯎꯗ ꯍꯧꯔꯛꯂꯤ꯫ ꯍꯣꯏ ꯏꯕꯦꯝꯃꯧ, ꯅꯨꯡꯁꯤꯗꯀꯣ ꯅꯪꯁꯦ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯁꯅꯥꯗ ꯇꯟꯐꯥ ꯊꯤꯟꯕꯒꯨꯝ ꯃꯤꯠ ꯃꯥꯏ ꯅꯥꯀꯣꯡ ꯌꯦꯠ ꯄꯨꯝꯅꯃꯛꯅꯦ ꯁꯅꯥꯅ ꯃꯄꯥꯛ ꯂꯩꯇꯦꯡꯗꯅ ꯍꯜꯂꯛꯂꯦꯗꯅ꯫ ꯍꯦꯟꯔꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯗ ꯑꯃꯨꯛ ꯄꯨꯜꯂꯤ꯫ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯩꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯈꯔ ꯆꯠ ꯈꯔ ꯆꯥ ꯇꯧꯔꯒ ꯂꯩꯕ ꯑꯩꯒꯤ ꯁꯪꯒꯥꯏꯁꯤꯗꯤ ꯀꯥꯏꯗ ꯂꯩꯅꯤꯡꯉꯅꯤꯒꯦ? ꯅꯠꯇ꯭ꯔꯅꯦ? ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯊꯣꯟꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯜꯂꯦꯅ ꯁꯤ ꯈꯜꯂꯛꯏ ꯅꯠꯇ꯭ꯔꯣ? ꯈꯟꯗꯧꯅꯤ ꯌꯥꯝ ꯊꯤ ꯆꯨꯝꯃꯤ꯫ ꯍꯦꯟꯔꯤꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯗꯣ ꯊꯦꯝꯕꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯆꯦꯟ ꯑꯣꯏꯁꯤꯜꯂꯒ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯗꯣ ꯈꯥꯡꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯦꯟꯔꯤꯁꯨ ꯊꯦꯝꯕꯤꯒꯤ ꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯈꯣꯡꯗꯒꯤꯅ ꯈꯖꯤꯛ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯊꯦꯝꯕꯤꯒꯤ ꯁꯛꯇꯝꯗ ꯀꯦꯔꯤꯕ ꯃꯧꯔꯤꯕ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯐꯤꯁꯦ ꯂꯩꯇꯦꯡ ꯑꯃꯗꯤ ꯃꯒꯨꯟ ꯀꯌꯥ ꯍꯥꯞꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯅꯤꯈꯨꯁꯤ ꯀꯌꯥꯗꯨ ꯎꯔꯒ ꯍꯦꯟꯔꯤ ꯈꯥꯡꯕ ꯉꯝꯗ ꯊꯃꯣꯏꯒꯤ ꯄ꯭ꯔꯦꯝ ꯄꯥꯊꯣꯔꯛꯂꯤ꯫ ꯁꯅꯥ ꯂꯨꯄꯥ ꯑꯔꯥꯡ ꯑꯔꯥꯛꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ꯫ ꯀꯩꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯪꯕꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯑꯒ ꯐꯥꯍꯟꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯊꯝꯕ ꯉꯝꯂꯝꯒꯅꯤꯀꯣ꯫ ꯊꯦꯝꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯗ ꯂꯩꯊꯣꯛꯂꯒ ꯀꯞꯂꯤ꯫ ꯍꯦꯟꯔꯤꯁꯨ ꯄꯥꯏꯔꯤꯕ ꯌꯨ ꯆꯦꯔꯪꯗꯨ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯆꯤꯡꯈꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯈꯨꯠꯅꯝꯗꯨꯅꯁꯨ ꯃꯅꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯇꯩꯊꯣꯛꯂꯤ꯫ ꯍꯥꯞꯂꯤꯕ ꯌꯨꯗꯨꯁꯨ ꯃꯊꯛꯒꯥꯡ ꯑꯣꯟꯅꯅ ꯍꯥꯞꯄꯅ ꯂꯣꯏꯅ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕꯒꯨꯝ ꯆꯣꯠꯂꯒ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯃꯑꯣꯡꯗ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏꯌꯣ, ꯅꯪ ꯅꯁꯥꯅ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯅꯪꯅꯕꯨ ꯌꯥꯔꯗꯤꯅꯦ ꯑꯩ ꯅꯪꯅ ꯐꯅ ꯆꯦꯜꯂꯨꯔꯁꯨ ꯂꯧꯕ ꯉꯝꯅꯤ, ꯂꯨꯍꯣꯡꯕ ꯐꯥꯎ ꯉꯝꯅꯤ꯫ ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯊꯛꯀꯟꯅ ꯃꯈꯨꯠꯇ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯍꯦꯟꯔꯤꯕꯨ ꯆꯤꯡꯊꯣꯛꯂꯒ ꯐꯨꯕ ꯍꯧꯔꯤ꯫ ꯊꯦꯝꯕꯤꯁꯨ ꯈꯥꯝꯕ ꯉꯝꯗ ꯆꯪꯈꯤꯕꯁꯨ ꯉꯝꯗ ꯄꯥꯈꯠꯅ ꯀꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯍꯦꯟꯔꯤ ꯃꯆꯤꯟ ꯃꯌꯥꯗꯨ ꯏꯀꯥꯏ ꯀꯥꯏꯈꯩ ꯃꯌꯥꯝꯒꯤ ꯆꯩꯐꯨ ꯃꯔꯛꯇꯒꯤ ꯊꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯧꯔꯤꯕꯁꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯍꯥꯏꯌꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯍꯥꯏꯅ꯫ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ, ꯅꯪ ꯅꯁꯥꯅ ꯌꯥꯔꯒ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯌꯣ꯫ ꯊꯦꯝꯕꯤ ꯃꯉꯛꯇꯨ ꯌꯦꯡꯕ ꯉꯝꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯀꯞꯂꯤ꯫ ꯂꯩ ꯃꯈꯣꯏ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯊꯦꯝꯕꯤꯕꯨ ꯆꯪꯅꯕ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯃꯅ ꯕꯦꯝꯃ ꯂꯥꯛꯑꯣꯁꯦ, ꯁꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯒꯅꯦ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯊꯦꯝꯕꯤ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯟꯔꯤꯕꯨ ꯐꯨꯔꯤꯗꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ, ꯀꯩꯒꯤ ꯃꯥꯕꯨ ꯐꯨꯔꯤꯅꯣ? ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯉꯁꯥꯏꯗꯒꯤ ꯆꯩꯅꯥ ꯀꯌꯥ ꯋꯥꯅ ꯈꯥꯡꯕ ꯉꯝꯂꯝꯗꯕ ꯍꯦꯟꯔꯤꯗ ꯍꯧꯖꯤꯛꯇ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣꯟ ꯅꯣꯛꯂꯛꯂꯤ꯫ ꯃꯅꯞ ꯃꯇꯤꯟ ꯃꯌꯥꯝꯗꯨꯒ ꯊꯃꯣꯏ ꯄꯦꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯇꯨ ꯎꯔꯕ, ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯆꯦꯜꯂꯤꯕꯁꯤꯁꯨ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕ ꯅꯠꯇꯦ, ꯃꯥꯕꯨ ꯅꯝꯗꯨꯅ ꯐꯥꯕꯤꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤ ꯊꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯛꯂꯤ꯫ ꯊꯦꯝꯕꯤ ꯄꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯦꯟꯔꯤꯗ ꯌꯦꯡꯉꯛꯂꯤ ꯃꯉꯛꯇꯨ ꯍꯥꯏꯔꯒ꯫ ꯍꯦꯟꯔꯤꯅ ꯅꯪ ꯀꯀꯥꯒ ꯆꯠꯈ꯭ꯔꯁꯤ, ꯏꯃꯥꯁꯨ ꯄꯨꯔꯒ ꯃꯐꯝ ꯑꯃꯗ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯃꯌꯥꯝꯃꯛꯁꯤꯗ ꯍꯥꯏꯌꯨ, ꯃꯣꯏꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩ ꯑꯉꯥꯎꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯌꯨ꯫ ꯊꯦꯝꯕꯤ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯀꯀꯥ, ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯀꯀꯥꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯤꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯤ ꯀꯞꯂꯤ꯫ ꯍꯦꯟꯔꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯀꯌా ꯄꯤꯔꯦ꯫ ꯈꯥꯡꯕ ꯉꯝꯗ ꯃꯁꯥꯗꯣ ꯍꯧꯒꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯟꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯅꯪ ꯀꯀꯥꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗꯕ꯭ꯔꯥ?
ꯁꯦ ꯑꯃꯨꯛꯇ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯥꯏꯌꯨ ꯑꯩ ꯉꯥꯎꯕ ꯅꯠꯇꯦ ꯊꯦꯝꯕꯤꯁꯨ ꯀꯞꯂꯒ ꯃꯈꯨꯠꯇ ꯁꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯍꯦꯟꯔꯤꯁꯨ ꯃꯈꯨꯠꯇꯣ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯍꯥꯏꯌꯨ ꯑꯩ ꯉꯥꯎꯕ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯀꯔꯣꯝ ꯂꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯅꯥꯀꯟꯗꯒꯤ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠꯇꯣ ꯇꯥ ꯄꯥꯏꯔꯛꯂꯤ ꯊꯦꯝꯕꯤ ꯃꯃꯤꯠꯇꯣ ꯇꯔꯥꯎ ꯇꯔꯥꯎ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯅ꯭ꯌꯨꯇꯟ ꯃꯌꯥ ꯆꯤꯛꯂꯒ ꯍꯦꯟꯔꯤꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯃꯤꯅꯥꯏ ꯃꯆꯥ ꯂꯨꯈꯥꯛ ꯆꯀꯥꯛꯇꯒꯤ ꯍꯧꯔꯛꯄ ꯅꯪꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ ꯈꯨꯗꯥꯡꯂꯣꯁꯦ ꯍꯦꯟꯔꯤ ꯃꯆꯥꯗꯣ ꯌꯨꯅ ꯈꯔ ꯉꯥꯎꯕꯗꯒꯤ ꯉꯥꯛꯄ ꯉꯝꯍꯧꯗ ꯂꯣꯡ ꯍꯦꯛꯇ ꯇꯥꯈꯤ ꯃꯀꯣꯛꯇꯨꯁꯨ ꯌꯩꯁꯤꯟꯕꯗ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯊꯦꯝꯕꯤ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏꯔꯛꯂꯤ ꯀꯀꯥ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯍꯦꯟꯔꯤꯒꯤ ꯊꯧꯅꯥ ꯄꯤꯕꯒꯨꯝ ꯊꯣꯛꯂꯤ ꯏ ꯃꯌꯥꯝꯗꯨꯒ ꯑꯃꯨꯛ ꯅꯝꯐꯨꯗ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯦꯝꯕꯤꯕꯨ ꯀꯣꯟꯁꯤꯟꯈꯤ ꯑꯉꯥꯡ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯁꯤ ꯀꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯁꯦ ꯑꯩꯅ ꯐꯅ ꯊꯕꯛ ꯁꯨꯗꯨꯅ ꯑꯋꯥ ꯑꯅꯥ ꯐꯅ ꯊꯦꯡꯅꯔꯕꯁꯨ ꯅꯪꯕꯨꯗꯤ ꯋꯥꯍꯜꯂꯣꯏꯌꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯊꯝꯕ ꯉꯝꯅꯤꯌꯦ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕꯤ ꯆꯦꯜꯂꯨꯔꯕꯅ ꯍꯦꯟꯔꯤꯅ ꯃꯉꯣꯟꯗ ꯇꯧꯔꯤꯗꯣ ꯌꯥꯅꯤꯡꯗꯦ ꯍꯩꯅꯗꯅ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯍꯦꯟꯔꯤꯗꯤ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯗ ꯊꯦꯝꯕꯤꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏ ꯈꯜꯂꯨꯕꯗ ꯊꯦꯝꯕꯤꯒꯤ ꯃꯁꯥꯗ ꯃꯤ ꯂꯩꯔꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯌꯦꯡꯗꯦ ꯅꯥꯟꯕ ꯊꯦꯡꯕ ꯃꯆꯤꯟꯗꯨꯅ ꯊꯦꯝꯕꯤꯒꯤ ꯃꯔꯥꯏꯕꯛ ꯇꯥꯅꯔꯛꯂꯤ ꯍꯤꯗꯥꯛꯀ ꯉꯥꯎꯈꯤꯕꯒ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯅ꯭ꯌꯨꯇꯟꯁꯨ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯍꯦꯟꯔꯤꯕꯨ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯥꯗ ꯅꯠꯇꯅ ꯃꯤ ꯀꯌꯥꯅꯤ ꯆꯤꯡꯊꯣꯛꯅꯔꯤꯕ ꯊꯦꯝꯕꯤꯁꯨ ꯀꯟꯅ ꯏꯟꯊꯣꯛꯅꯕ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯀꯀꯥ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯄꯨꯔꯥ ꯁꯥ ꯑꯃꯒꯤ ꯄꯥꯡꯈꯛꯇ ꯆꯦꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯌꯥꯝꯗꯨꯁꯨ ꯃꯃꯩꯗ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯇꯣꯝꯄꯣꯛꯁꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯗꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯎꯇꯨꯞ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯦꯟꯔꯤꯒꯤ ꯃꯀꯣꯛꯇ ꯁꯥꯄꯨ ꯀꯟꯅ ꯊꯣꯝꯃꯛꯂꯤ ꯈꯪꯂꯕ꯭ꯔꯥ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯨꯝꯕꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯅ ꯀꯅꯥ ꯇꯧꯅꯤ ꯆꯦꯟꯅ ꯄꯥꯏꯔꯝꯂꯤꯕ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠꯇꯣ ꯈꯪꯇꯥ ꯊꯥꯗꯣꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯍꯥꯏꯊꯔꯛꯂꯤ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯅ ꯉꯥꯛꯈ꯭ꯔꯦ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯒꯤꯗꯤ ꯃꯤꯆꯪ ꯂꯩꯇꯦ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯂꯨꯈꯥꯀꯣꯝꯗꯒꯤ ꯍꯧꯒꯠꯐꯝ ꯂꯩꯇꯦ ꯍꯦꯟꯅ ꯐꯠꯇꯅ ꯃꯤꯌꯥꯝꯅ ꯇꯨꯀꯠꯆꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯔꯤꯗꯤ ꯃꯌꯥꯝꯒꯤ ꯇꯤꯟꯁꯤꯐꯝꯅꯤ ꯑꯣꯏꯔꯤꯕ ꯏꯈꯦꯡꯂꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯁꯤꯕ ꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯦ ꯃꯥꯕꯨ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯇꯤꯟ ꯑꯣꯏꯅ ꯁꯤꯠꯆꯤꯜꯂꯝꯃꯤ ꯊꯦꯝꯕꯤꯕꯨ ꯆꯤꯡꯈꯠꯇꯨꯅ ꯃꯥꯕꯨ ꯌꯦꯡꯕꯁꯨ ꯉꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯌꯥꯝ ꯆꯪꯂꯒ ꯊꯦꯝꯕꯤꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯅ꯭ꯌꯨꯇꯟꯁꯨ ꯍꯦꯟꯔꯤꯕꯨ ꯍꯟꯅ ꯌꯦꯡꯗꯦ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯦꯟꯔꯤꯕꯨ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯗ꯭ꯔꯦ ꯃꯤꯅ ꯇꯝꯕꯗꯒꯤ ꯇꯥꯗꯨꯅ ꯇꯣꯝꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯆꯦꯜꯂꯛꯂꯤ ꯑꯣꯏꯔꯝꯂꯤꯕ ꯃꯆꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯀꯞꯂꯤ ꯉꯥꯛꯇꯨꯗ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯥꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯦꯟꯔꯤꯕꯨ ꯕꯤꯁꯅꯨꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯛꯂꯤ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯅꯔꯁ ꯀꯌꯥꯅ ꯃꯥꯕꯨ ꯐꯖꯅ ꯌꯦꯡꯕꯤꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯇꯧꯕꯤꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯈꯔꯗꯤ ꯂꯥꯛꯂꯤ ꯀꯦꯖꯨꯋꯦꯂꯤꯇꯤ ꯋꯥꯔꯗꯇ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯤ ꯈꯔꯅ ꯍꯦꯟꯔꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤ ꯃꯥꯕꯨ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯐꯖꯅꯁꯨ ꯇꯧꯕꯤꯔꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯍꯦꯟꯔꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯆꯤꯡꯊꯕ ꯂꯦꯞꯇꯦ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯜꯂꯛꯂꯤ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯑꯉꯥꯎꯕ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨꯅ ꯉꯁꯤꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯒ ꯄꯤꯔꯕꯅꯤꯀꯣ ꯑꯗꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠꯁꯦ ꯅꯣꯏꯒꯤ ꯌꯨꯝꯗ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯣ ꯇꯣꯝꯕꯤꯁꯨ ꯋꯥꯒ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯐꯥꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯔꯤ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯐꯝꯂꯤ ꯍꯦꯟꯔꯤꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯕꯥꯕꯥ ꯃꯄꯥꯁꯨ ꯍꯦꯟꯔꯤꯗ ꯌꯦꯡꯉꯛꯇꯦ ꯄꯦꯟꯗꯅ ꯁꯣꯜꯂꯛꯂꯤ ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯜꯂꯨꯕ ꯁꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯍꯦꯟꯔꯤꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤ ꯈꯣꯟꯖꯦꯜ ꯂꯤꯛꯅ ꯍꯥꯏꯔꯛꯂꯤ ꯕꯥꯕꯥ
ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯕꯅꯣ? ꯑꯁꯨꯃꯥꯏꯅ ꯄꯣꯛꯂꯝꯗꯁꯔꯣ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯝꯕꯅ ꯐꯒꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯑꯩꯅ ꯄꯥꯕꯁꯨ ꯋꯥꯍꯜꯂꯦ꯫ ꯇꯣꯝꯕꯤꯁꯨ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯁꯣꯊꯔꯦ꯫ ꯋꯥꯈꯜꯅ ꯄꯣꯊꯥꯐꯝ ꯂꯩꯇ꯭ꯔꯕꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯛꯂꯤ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯁꯥꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ, ꯐꯅ ꯊꯤꯅ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯂꯕꯁꯨ ꯃꯁꯥꯗꯒꯤ ꯍꯦꯟꯕ ꯂꯟ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯅ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯣꯟꯈꯠꯇꯨꯅ ꯀꯔꯤꯒꯤ ꯄꯣꯛꯂꯝꯃꯤ, ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯍꯟꯗꯦ ꯍꯥꯏꯅ ꯍꯦꯟꯅ ꯃꯁꯥ ꯃꯣꯏꯅ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯁꯥꯒꯠꯆꯔꯛꯄ ꯃꯄꯥ ꯃꯃꯥ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯦ꯫ ꯍꯦꯟꯔꯤꯁꯨ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯃꯒꯤ ꯃꯨꯛꯈꯟ ꯑꯃꯒꯤ ꯃꯨꯛꯈꯟ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯃꯨꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯇꯥꯈꯤ꯫ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯦꯝꯕꯤ ꯀꯞꯂꯒ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥ, ꯑꯩꯁꯦ ꯀꯀꯥꯅ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯩꯕꯨ ꯑꯍꯦꯟꯕ ꯊꯤꯕꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯄ, ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯃꯤꯠꯀꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯀꯞꯆꯔꯤ꯫ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ ꯊꯃꯣꯏꯗ ꯑꯣꯡꯗꯨꯅ ꯊꯝꯂꯤ꯫ ꯑꯩꯁꯦ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤꯌꯦ꯫ ꯏꯃꯥ, ꯑꯩ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯥ? ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯒ, ꯍꯥꯏꯌꯨ ꯏꯃꯥ, ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯥ? ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯤꯅꯧ ꯆꯥꯎꯕ ꯁꯃꯥꯖꯁꯤꯗ ꯂꯩꯒꯗꯧ ꯁꯔꯨꯛ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯀꯤꯌꯦ꯫ ꯃꯤꯠꯀꯁꯨ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯍꯥꯏꯕ ꯉꯝꯗ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯍꯥꯏꯔꯛꯂꯤ꯫ ꯀꯣꯟꯁꯤꯜꯂꯒ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕ ꯈꯨꯠꯇꯨꯅ ꯊꯥꯡꯒꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯂꯦꯡꯉꯛꯂꯤ꯫ ꯊꯦꯝꯕꯤꯁꯨ ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯃꯀꯣꯛꯇꯨꯗ ꯇꯝꯅ ꯊꯝꯂꯤ꯫ ꯃꯥꯁꯨ ꯈꯪꯉꯤ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ, ꯐꯖꯅ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯊꯦꯝꯕꯤ ꯇꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩ ꯏꯃꯥꯒꯤ ꯋꯥꯕꯨ ꯍꯦꯛ ꯇꯣꯛꯆꯔꯣꯏ꯫ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯌꯥꯔꯒꯦ ꯏꯃꯥ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯐꯦꯠ ꯍꯥꯏꯔꯒ ꯆꯪꯉꯛꯂꯤ꯫ ꯍꯩ, ꯅꯪꯒꯤ ꯐꯣꯟꯗꯣ ꯀꯩꯒꯤꯅꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯦ ꯍꯥꯏꯁꯤꯕꯣ? ꯊꯦꯝꯕꯤꯁꯨ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯈꯣꯟꯖꯦꯜꯒꯗꯨ ꯏꯁꯤ ꯁꯤꯛꯀꯦ ꯍꯥꯏꯔꯛꯂꯤ꯫ ꯅꯦꯅꯦ, ꯑꯩ ꯐꯣꯟꯗꯣ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯃꯅ, ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯁꯨꯠ ꯁꯨꯠ ꯀꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯌꯦꯡꯅꯤꯡꯗꯦꯀꯣ? ꯍꯌꯦꯡꯅ ꯉꯥꯏꯔꯦ ꯂꯨꯍꯣꯡꯕꯗꯤ꯫ ꯅꯁꯥꯒꯤ ꯅꯃꯥꯏꯒ ꯁꯦꯝꯗꯣꯏ ꯃꯇꯝꯁꯤꯗꯅꯦ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ? ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯤꯔꯛꯂꯤ꯫ ꯁꯦ, ꯐꯣꯟ ꯄꯥꯏꯔꯤꯕꯅꯤ, ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯧ꯫ ꯂꯩꯃ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯅ ꯁꯅꯥ ꯂꯤꯀꯣꯟ ꯑꯔꯩꯀꯩ ꯁꯤꯖꯤꯜꯂꯒ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯌꯥꯜꯂꯤꯕ ꯁꯅꯥ ꯃꯌꯥꯝꯗꯣ ꯍꯥꯏꯗꯅ ꯆꯠꯂꯤ꯫ ꯊꯦꯝꯕꯤꯁꯨ ꯐꯣꯟꯗꯨ ꯌꯦꯡꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯅꯥꯀꯣꯟ ꯃꯌꯥꯗ ꯇꯞꯅ ꯅꯞꯁꯤꯜꯂꯤ꯫ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯐꯣꯟꯗꯨꯗꯒꯤ ꯅꯧꯃꯤ ꯅꯧꯃꯤ ꯇꯧꯔꯒ, ꯑꯩꯅꯦ, ꯈꯪꯗ꯭ꯔꯕꯣ? ꯊꯦꯝꯕꯤ ꯐꯣꯟꯗꯨ ꯈꯔ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯂꯤ, ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯉꯛꯂꯤ꯫ ꯃꯤꯠꯈꯨꯠꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯅ꯭ꯌꯨꯇꯟꯅ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯊꯦꯝꯕꯤꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣꯅ ꯀꯟꯅ ꯂꯩꯔꯤ꯫ ꯅ꯭ꯌꯨꯇꯟ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯊꯕꯛ ꯃꯈꯥ ꯍꯧꯒꯦ꯫ ꯊꯦꯝꯕꯤ ꯈꯪꯉꯥꯏ ꯈꯟꯖꯤꯟꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯠꯇꯦ꯫ ꯀꯞꯄꯤꯔꯣ ꯅꯪ? ꯀꯞꯇꯦꯗ꯫ ꯈꯣꯟꯖꯦꯜꯒꯗꯨ ꯂꯣꯏꯅ ꯁꯤꯔꯦ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯉꯥꯡ? ꯊꯦꯝꯕꯤ ꯈꯪꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯗꯣ ꯑꯃꯨꯛ ꯆꯤꯟꯊꯔꯛꯂꯤ꯫ ꯍꯌꯦꯡꯅ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯃꯤ꯫ ꯇꯧꯗꯦ꯫ ꯇꯧꯗꯦꯕ? ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯐꯣꯟꯒꯗꯣ ꯑꯩꯅ ꯇꯧꯔꯛꯅꯤ ꯍꯥꯏꯅ ꯑꯣꯐ ꯊꯝꯃꯤꯅꯦꯕ? ꯅꯠꯇꯦ, ꯑꯩ ꯐꯣꯟ ꯌꯥꯗ꯭ꯔꯦ꯫ ꯅꯆꯤꯟ ꯊꯤꯅꯨꯀꯣ? ꯊꯤꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯒꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯒꯦ꯫ ꯊꯦꯝꯕꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯌꯦꯡ ꯂꯨꯍꯣꯡꯅꯤ ꯍꯥꯏꯔꯒ? ꯅ꯭ꯌꯨꯇꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤ꯫ ꯊꯝꯃꯒꯦ꯫ ꯀꯩꯒꯤ? ꯇꯨꯝꯃꯒꯦ꯫ ꯌꯥꯔꯣꯏꯌꯦ, ꯇꯨꯝꯅꯤꯡꯉꯦꯕ꯫ ꯑꯗꯨꯗꯤ ꯐꯣꯟꯗꯨ ꯄꯥꯏꯔ ꯇꯨꯝꯃꯣ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯗꯣꯏꯅꯦ ꯑꯩ ꯑꯃꯨꯛ꯫ ꯅ꯭ꯌꯨꯇꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯏꯁ, ꯑꯉꯥꯡꯁꯦ ꯌꯥꯝ ꯁꯤꯡꯉꯝꯃꯤ꯫ ꯍꯌꯦꯡ ꯇꯨꯝꯗ꯭ꯔꯗꯤ ꯄꯣꯠꯂꯣꯏ ꯊꯥꯡꯕ ꯋꯥꯅꯤꯅ ꯄꯥꯈꯠꯂꯤꯔꯕ? ꯍꯣꯏꯁꯦ, ꯐꯖꯅ ꯇꯨꯝꯃꯣ꯫ ꯊꯝꯃꯒꯦ꯫
ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ ꯑꯩ ꯊꯝꯃꯦ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯂꯤ ꯊꯦꯝꯕꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤ ꯍꯌꯦꯡꯅꯤꯀꯣ ꯅꯤꯡꯉꯣꯜ ꯂꯣꯏꯕꯤꯒꯤ ꯁꯛꯂꯦꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯂꯩꯁꯥ ꯄꯨꯟꯁꯤ ꯍꯥꯏꯗꯣꯛꯂꯅꯤꯀꯣ ꯑꯗꯨꯕꯨ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯀꯀꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯪꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯁꯦꯝꯃꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯟꯔꯤ ꯍꯣꯏꯁꯨ ꯗꯣꯛꯇꯔꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯊꯔꯛꯂꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯆꯨꯔꯤꯗ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯍꯦꯟꯔꯤ ꯃꯪꯗꯨꯅ ꯂꯩ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤ ꯍꯩ ꯏꯕꯨꯡꯉꯣ ꯐꯠꯇꯦꯅꯦꯍꯦ ꯑꯗꯨꯃꯥꯏꯅ ꯁꯨꯔꯤ ꯃꯄꯥꯜꯗꯨꯗ ꯅꯤꯟꯗꯥ ꯇꯧꯒꯅꯨ ꯆꯠꯂꯣ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯁꯨ ꯍꯦꯟꯔꯤ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯃꯅꯤ ꯆꯠꯂꯣ ꯐꯛ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯑꯩ ꯉꯥꯛꯇ ꯅꯨꯡꯁꯥ ꯌꯩꯒꯦ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯁꯤꯗ ꯅꯨꯡꯁꯥ ꯌꯩꯅꯤꯅ ꯍꯥꯏꯁꯤꯕꯣ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯨꯡꯁꯥꯗꯤ ꯆꯪꯈ꯭ꯔꯦ ꯍꯦꯟꯔꯤ ꯈꯨꯝꯗꯤ ꯃꯥꯒꯤ ꯃꯤꯠꯇ ꯌꯦꯡꯈꯤꯕ ꯃꯤꯠꯐꯝꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯎꯔꯤꯅ ꯐꯛ ꯑꯇꯠꯄ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯊꯥꯏ ꯇꯥꯃꯣ ꯊꯥꯔꯦꯁꯦ ꯍꯦꯟꯔꯤ ꯇꯥꯗꯦ ꯃꯪꯗꯨꯅ ꯂꯩ ꯇꯣꯝꯕꯤꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯟꯖꯤꯟꯅ ꯊꯤꯅ ꯉꯥꯡꯉꯨꯕꯁꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯂꯤ ꯎꯔꯤ ꯆꯪꯁꯤꯜꯂꯒ ꯍꯦꯟꯔꯤꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯍꯥꯏ ꯐꯛ ꯊꯥꯔꯦ ꯍꯦꯟꯔꯤꯁꯨ ꯑꯔꯥꯞ ꯑꯈꯪꯅꯅ ꯍꯥꯏꯔꯛꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯇꯞꯅ ꯂꯥꯛꯇꯨꯅ ꯐꯛꯅ ꯊꯥꯔꯤ ꯃꯗꯨꯗ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯗꯨ ꯌꯥꯏꯗꯨꯅ ꯂꯩ ꯂꯨꯍꯣꯡꯕ ꯄꯟꯊꯥ ꯑꯣꯏꯕꯅꯤꯅ ꯉꯁꯤꯁꯨ ꯈꯨꯟꯗꯣ ꯂꯨꯍꯣꯡꯕ ꯂꯩꯔꯤꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤꯔꯕ ꯗꯣꯟꯒꯤ ꯇꯟꯊꯥꯁꯨ ꯀꯟꯅ ꯃꯥꯏꯀꯩ ꯃꯔꯤ ꯅꯤꯟꯈꯩ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯅ ꯇꯥꯔꯔꯤ ꯍꯦꯟꯔꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯒ ꯗꯣꯟꯒꯤ ꯌꯩꯔꯛꯂꯤꯕ ꯄꯨꯡꯂꯣꯟ ꯇꯟꯊꯥꯗꯣ ꯃꯆꯤꯟꯗ ꯏꯁꯩ ꯑꯣꯏꯅ ꯉꯪꯉꯛꯂꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ 이반이기 누시 반통 마땅기 뽕사 잉나 오키드라바 꾸이라바 삭담도 아무것도 땀나 썰었리 홍크레다 롱 반타오이버니나 홍다바 이코이나 감도바 마빠나 이붕어 ಚಾಲೊನ್ 비로오라 ꯍꯣꯏ ꯕꯥꯕꯥ ꯆꯉꯥꯡ ꯐꯣꯡ ꯁꯥꯕꯗꯣ ꯑꯃ ꯊꯛꯁꯦ ꯑꯗꯨꯒ ꯋꯥꯈꯜꯁꯤ ꯈꯔ ꯊꯣꯛꯄ꯭ꯔ ꯌꯦꯡꯒꯦ ꯇꯣꯝꯕꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯨꯄꯥ 10 ꯄꯠꯂꯞ ꯇꯧꯕ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯆꯥꯇꯣꯝꯕ ꯂꯥꯎ ꯕꯤꯁꯀꯨꯠ 5 ꯄꯤꯕꯤ ꯑꯅꯤꯈꯛ ꯂꯩꯔꯨꯁꯣ ꯎꯔꯤꯅ ꯕꯥꯕꯥ ꯑꯃꯈꯛ ꯂꯩꯔꯛꯀꯦ ꯂꯨꯄꯥ 5 ꯑꯩꯒꯤ ꯇꯣꯝꯕꯤꯅ ꯍꯩ ꯀꯣꯟꯅ ꯂꯧꯅꯦ ꯅꯌꯥꯝꯕꯁꯤ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯆꯥꯛꯁꯨ ꯆꯥꯗꯦ ꯆꯥ ꯈꯔ ꯊꯛꯅꯕ ꯆꯠꯂꯣ ngomoi amakha lerakni Henry su manau pangi mataudo yengna mama nokchari amuk sairakle hai tusini ne tamna chalo tawri si ngone nauri si gi yepaga tombi su sa khara lolaga steel glass asauba khara koplap tawba maga macha pisak amaga tengkot amaga da hairaga puthorakle tombina se tengkot sinane nangtho asabase tamna khara thaksilo tengkotuda manin phung kaba amuba kali manba cha mana khara hisin kibaduda Henry chado makutuna thangalaga paikhale machinduna so asaba manindu phu kamle tanjadu do uriso hapendo thazin yona chinkhalaga lupa 5 yepinina tawri male chenlaga laklaga sorgadu thabet hole wara male amuksu makudu sauduna potharaga lei makhuna pairiba biscuit tuda amuk yenglaga mapaga mayamagada amuksu yengli paw amasu tamningbagi maongni ningsing mangsingnana lei tombina purose chado inkrani ne ori amuksu Henry da kirup yengli Henry na kedore orina nasai da yari badon se Henry karisu khanjindana hairakli kedoraba nangsu honing liraba thembi natti haina mangaktu nomli wado hainingumso tau hainingdagumso tau Henry amukso hairakli hayone nangna hainingli wado phasana hayu handakti uri tapna hairakli
Ngasise se thoimbi luhonge don se magine bor laure ngyak tang du de Henry gyan ga tadre makhutu da pairam bacha do khangta thadaragli asa bacha do na makhutu thadarak pada Henry khangboi lakpoi gyan khanglak lakli thombina hema phadi puro Henry puk hogoli kanna yerek liba don gi maike du yengakli makhong du so tamna thang baurakli tombi di pakhat pada loikre lawai lu ton kakre ibungo kaidano migi lu hongbodo thugai ye khangano Henry do mitlu ani da pitana thali thamoi ge wawa me chakya do matkrasano haibagi matago mamit ani do chazat usili ngasai dagi panthing sinbagumna thingduna lairamba pido hojekta phatoknaba laizana harauna law khongna maning tamna chenbagum chentharakli tombi machagi manakta sangsilaklaga namu wakhaldo kita taru kedoge migi oina sarkraba magi damakta nangbo do phattaba wakhal khalagano Henry sondakti kapado khangsinlaga hairakli baba ai phattaba thabak amata tawrui ai migi mangnabasu tawrui tawsu tawdri tawge su khandi tombi su machagi matawdo yengba ngamdre mapukning onaba themjinbirakli nusinaba khuding thunagani haiba leitabani apamba khuding aigi oini haiba phangni leitabani miyoi boina poklaba nangegi punsida isona sudana aikhoigi sune laibak amadi sudana tamlamni tamnamni ba laibak kililado karino haiba yengrase amo migi makadi yeke khangano ichasidi handakti Henry wa machet ama fawba khumde mangaw thiba malangbana humduna pokraba khongthangdo tamna thangba horambadagi gamgam thangduna chatkre tombi pakhana lauri ibungo